ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯨꯕ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯂꯦꯁꯇꯣ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯃꯣꯏꯔꯥꯡꯂꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯏꯄꯨ ꯑꯃꯥꯏꯕ ꯊꯧꯖꯥꯜꯅ ꯍꯥꯏꯔꯛꯈꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯋꯥꯂꯦꯁ ꯑꯗꯣ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯨꯝ ꯑꯗꯣ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯨꯝ ꯑꯗꯣ ꯃꯍꯥꯛꯅ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕꯕꯨ "ꯏꯄꯨ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯂꯦꯁꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ "ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯅ ꯑꯩ ꯀꯧꯕꯕꯨ?" ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯅ "ꯏꯄꯨ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯑꯃꯥꯏꯕ ꯍꯦꯝꯕ ꯍꯥꯏꯔꯤꯕꯁꯤꯕꯣ?" ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯃꯥꯅꯤꯅꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯅꯪꯕꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁ ꯃꯀꯣꯛ ꯑꯗꯣ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯊꯧꯒꯜ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯌꯥꯔꯦꯗ, ꯍꯧꯒꯠꯂꯣ, ꯁꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎ." ꯑꯁꯨꯝꯅ ꯋꯥꯂꯦꯁꯄꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯋꯥꯂꯦꯁꯇ "ꯏꯕꯨꯡꯉꯣ, ꯅꯪꯁꯤꯕꯨ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯅ ꯎꯏ, ꯑꯐꯕ ꯃꯉꯥꯜꯗꯤ ꯃꯥꯟꯗꯦ꯫ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯃꯔꯝ ꯑꯃꯒꯤ ꯃꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯪꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯂꯦꯁꯅ "ꯏꯄꯨ, ꯑꯩꯁꯦ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯖꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯂꯥꯏ ꯁꯥꯟꯅꯖꯗꯨꯅ ꯂꯥꯏ ꯑꯗꯨꯒ ꯑꯩꯒ ꯋꯥꯁꯛꯅꯕ ꯑꯃ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯄꯨꯡꯐ ꯐꯗꯨꯅ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤꯅꯤ." "ꯑꯣ, ꯅꯍꯥꯛꯅ ꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯔꯨꯔꯦ ꯍꯥꯏꯕ? ꯉꯥꯏꯈꯣ, ꯀꯔꯝꯕ ꯑꯃꯥꯏꯕꯅ ꯂꯩꯋꯥ ꯑꯗꯨ ꯄꯤꯔꯛꯄꯅꯣꯅꯦ ꯑꯉꯥꯡ ꯅꯪꯉꯣꯟꯗꯕꯣ?" "ꯏꯄꯨ, ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯗ, ꯑꯩꯅ ꯏꯄꯨ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯍꯥꯛꯁꯨ ꯇꯉꯥꯏ ꯐꯗꯅ ꯂꯩꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯥꯏꯕꯗꯨꯕꯨ?" "ꯏꯄꯨ, ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯊꯧꯖꯥꯜ ꯀꯧꯏ." "ꯀꯔꯤ ꯊꯧꯖꯥꯜ ꯍꯥꯏꯕ? ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯊꯧꯖꯥꯜꯅ ꯊꯥꯔꯛꯂꯤꯕ ꯑꯣꯏꯔꯤꯅꯤꯅꯦ." "ꯍꯣꯏ ꯏꯄꯨ, ꯑꯩꯅ ꯏꯄꯨ ꯑꯗꯨꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯏꯄꯨ ꯑꯗꯨꯅ ꯉꯝꯂꯔꯣꯏ, ꯏꯄꯨ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯔꯤꯕꯅꯤ." "ꯑꯣ, ꯀꯔꯤ ꯋꯥꯐꯝꯒꯤꯅꯤꯅ? ꯍꯥꯏꯌꯨ." "ꯁꯨꯝꯗꯧꯕꯅꯤ ꯏꯄꯨ, ꯑꯩꯅ ꯂꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯔꯤ ꯋꯥꯁꯛꯅꯖꯕꯅꯤ." "ꯍꯥꯏꯌꯨ, ꯀꯔꯝꯕ ꯁꯔꯤ ꯋꯥꯁꯛꯅꯕꯅꯣꯅꯦ?" "ꯏꯄꯨ, ꯑꯩꯁꯦ ꯃꯥꯅ ꯍꯥꯏꯕꯗ ꯆꯍꯤ 30 ꯄꯨꯟꯁꯤꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯆꯍꯤ 10 ꯑꯃꯗꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯅ ꯂꯩꯖꯔꯒꯦ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯌꯦꯡ ꯁꯤꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯒꯅꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯏꯄꯨ, ꯃꯥꯅ ꯍꯥꯏꯔꯤꯕ ꯆꯍꯤ 10 ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 10 surꯛꯄ ꯑꯗꯨꯐꯥꯎꯗꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯏꯄꯨ꯫ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯍꯤ 10 ꯁꯨꯒꯗꯕ ꯁꯨꯞꯅꯒꯤ ꯊꯥ 5-6 ꯈꯛꯇꯃꯛ ꯉꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦꯅꯦ ꯏꯄꯨ꯫ ꯑꯩ ꯊꯥ 5-6 ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯄꯨ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨ ꯊꯧꯖꯥꯜꯅ ꯂꯥꯏ ꯑꯗꯨꯒ ꯋꯥꯁꯛꯅꯈꯤꯕ ꯑꯗꯣ ꯀꯥꯏꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯣ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯅꯪꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯅꯝꯁꯤꯟꯕ ꯉꯝꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯏꯄꯨ ꯊꯧꯖꯥꯜꯅ ꯏꯄꯨ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯏꯄꯨ ꯑꯃꯥꯏꯕꯅ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯅꯦ꯫ ꯑꯩ ꯑꯅꯥꯕꯗꯣ ꯐꯅꯤꯡꯃꯟꯈꯤꯕꯅ ꯑꯩ ꯂꯥꯏ ꯑꯗꯣ ꯁꯥꯟꯅꯔꯨꯕꯅꯤ ꯏꯄꯨ." "ꯍꯣꯏ, ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯏꯃꯨꯡꯗ ꯑꯁꯨꯝ ꯂꯩꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕꯅꯤ꯫
ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯪ ꯈꯣꯡ ꯁꯣꯛꯇꯅ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯍꯧ ꯍꯧꯕꯕꯨ ꯑꯣꯏꯔꯣ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯐꯃꯨꯡꯗ ꯅꯣꯡ ꯅꯤꯅꯤꯗꯪ ꯍꯤꯞꯄꯗꯣ ꯍꯤꯞꯐꯝ ꯂꯥꯛꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤꯗꯣ ꯐꯔꯦ ꯑꯩ ꯂꯩꯇꯥꯏꯅꯗꯨꯅꯗꯤ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯏꯄꯨ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯄꯨꯒꯤ ꯈꯨꯠꯇ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯍꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯏꯄꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏ ꯑꯣ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯊꯧꯖꯥꯜꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯣꯏ ꯏꯄꯨ ꯊꯧꯖꯥꯜꯅ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯔꯛꯑꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯣ इपू अदुदि आई खंगजदी अदुगा इपू थौलालसु लारिक अदुगी मतांगदा करीमता हायरक्ति माना हायबा हायबाबु इपू हेमबगी मनाक्ता चटलबदी आइगी थवाइसे हिंगने हायबिरई ओ फरे फरे अदुदि नहा लारिक अदुगी मरमदा आई हायरके मुन्ना तारो हायरिबा लारिक असे आमाइबा अमगी मरमदा इबा हायबदी आमाइबा अमगी पुंसी वारिनी हायरिबा आमाइबा अदुगी महाकी यामना लूना लोइनरक्पा महाकी अंगंबा अमा लेरमी हायरिबा अंगंबा अदुगा लूनादुना लेबा मनाय आसानबा अमसु लेरमी अदुबु हायरिबा अंगंबा अदुगा आमाइबा अदुगदी लौताकी लायना लौसनख्रे मदुदगिदी अंगंबा अदुना लोइना बिरंबा महाकी मनाय आसानबा अदुना महाकना थौगल तौजखिबा अंगंबा अमदी आमाइबा अदुगी मतांगदा वारी अदो लोइना मखंगौबनिना महानो वारी अमा इखी हायरिबा वारी अदुदी अतै करिसु नत्ति मखोइना थिंगरखिबा अवाबसिंग अदुगी वारी सिंगी हायरिबा लाइरिक अदुता अंगंबा अदुना तौखिबा थबकसिंग अमदी आमाइबा अदुगी तौबा ngamba अमदी करमना सिखिबनो हाइबा अदुगी वारी पुनमक लाइरिक अदुदा इखी हायरिबा लाइरिक अदो इबा लोरब मतुंग सही खरगे मतुंगदा लाइरिक अदुबु इरमलिबा अंगंबा अदुगी मनाय ओइना लेरमलिबा नुपा अदुसु मतंगी मतुंगिना असुम असुम हनुरखी अदुबु नोंगदी आमाइबा अदुगी मसु नुपा अमा लाक्तुना हौजी हौजी आमाइबा अमदी अंगंबा अदुगी वारी इरिबा अंगंबा अदुगी मनाय असानबा अदुता लाक्तुना अइगी इबुदोवदो करमना सिखिबरो हाइदुना हांगरे मतमदुता लाइरिक अदुबु इखिबा मनाय असानबा अदुना वारम पुनमक लोइना हाइबगा लोइना महाना इखिबा अदो लोइनमक पीखी मतमदुता लौताकी लाइन लौसन पीखरबा आमाइबा अदुगी मसु नुपा अदुना मपुगी वारी पुनमक लोइना खंगनबगी तुंगदा मपुगी मरी लेनबा वारी अदु खक्तमक तोंगाना इथोखी अमदी महाकसु अफावबा अहैबा आमाइबा अमा ओइबना महाकना मपुगी थवाई अदुगा वारी सनदुना लाइरोन कया अमसु इसनखी अदुगा मपुबु करमना लौथोकतके हाइबगी मतांगदसु वारी पुनमक लाइरिक अदुदा इसनखी हौजी हौजी हायरिबा लौताक लाइरेंबिना लौसनबिखरबा आमाइबा अदो हौजी हौजिसु लौताक लाइजे इरोल नुंगदा फमजिनदुना उन ओदुना लेरिबनी हायरिबा आमाइबा से लौथोक्तुना लाइस हना हलबदी नंगी लाइमु अदो नमथबा ngमगदोरिबनी अदुना लाइरिक अदुता इरमलिबा लाइरोन सिंग अदो लोइना खंगबा अमा मथौ ताइको हायरिबा लाइरिक अदो हौजी हौजी आइगी खुत्ता लई लाइरिक अदो आइना तमजरुबा आइगी ओजा आमाइबा अदुना आइंगोंदा सिनबिरंबनी लाइरिक अदो महाकी हांगतकता माबु तंबिरंबा ओजा सिंगना मथंग मथंग सिनबिरंबनी लौताक लाइजे इरोल नुंगदा फामजिनु लेखरबा आमाइबा अदुगी मसुनुपा अदुना लेवा मंत्र पुनमक इरबा लाइरिक अदो महाना सेक्सिना थमखी मदुगी मतुंग महाकी यामना आचानबा महाकी छात्र अमदा पिथोकलमी आसमना मथंग मथंग पिथोरकपना हौजिक्ति लाइरिक अदो आइगी खुत्ता लेरिबनी हारिबा लाइरिक असिगी मतेंगना लेवा मंत्र सिंग अदो पारबा मतुंग लौताक लाइजे इरोल नुंगदा उन ओइना फामजिनदुना लेखरबा आमाइबा अदुबु कौथोकलगा नंगबु पुंसी सांगतोहनबा अमदी नंगा वासकनखिबा लाइमु अदुबु महांगना नमथबा फाजनबा ngमगदोरिबनी अदुमना तौरबदी नहाकी पुंसी असे सांगना पुंसी नुंसांगना हिंगदोरिबनी अदुबु हारिबा थबक असिदी अराइबा अमा नत्तेदो इबुंगो इपु करी करी चंगनी लौताक लाइजे इरोल नुंगदा लेरिबा अमाइबदु लौखटपदा सेंति कयामुक चंगनी अय अपंगबो
ꯃꯔꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯆꯣꯡꯊꯔꯒ ꯂꯧꯈꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯔꯨ ꯁꯔꯥꯡ ꯑꯣꯏꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨ ꯂꯩꯋꯥꯅ ꯐꯥꯖꯤꯜꯂꯒ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡꯇ ꯁꯔꯨ ꯁꯔꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯎꯟ ꯑꯣꯏꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯂꯥꯏꯒꯤ ꯁꯛꯇꯤ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯃꯁꯥ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯌꯦꯜ ꯑꯗꯨꯅꯤꯅꯦ ꯅꯪ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡꯅꯤꯅ ꯈꯪꯒꯗꯅꯕꯗꯤ ꯉꯥꯡꯉꯤꯕ ꯂꯧꯕ ꯌꯥꯕ ꯋꯥ ꯉꯥꯡꯗꯦꯗ ꯏꯄꯨ ꯁꯥꯎꯕꯤꯈꯤꯒꯅꯨ ꯑꯩ ꯈꯪꯒꯗꯅ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯏꯄꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯒ ꯑꯩꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯃꯗꯨꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯅꯁꯨ ꯂꯣꯏꯅ ꯄꯨꯊꯣꯛꯆꯒꯦ ꯐꯔꯦ ꯅꯪꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯀꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯑꯩ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯗꯨ ꯏꯄꯨ ꯀꯔꯤ ꯇꯧꯔꯕ ꯍꯥꯏꯌꯨꯅꯦ ꯂꯥꯏꯔꯤꯛꯇꯨ ꯏꯄꯨ ꯊꯧꯖꯥꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕꯁꯨ ꯍꯥꯏ ꯐꯔꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯄꯥꯏꯍꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯂꯕꯗꯤ ꯅꯪ ꯅꯁꯥꯁꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯔ ꯄꯥꯎ ꯄꯤꯌꯨꯀꯣ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯜꯂꯛꯂꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒ ꯅꯪꯒ ꯄꯨꯟꯅ ꯂꯥꯛꯎ ꯑꯗꯨꯒ ꯑꯩꯒ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯂꯦꯁꯅ ꯍꯣꯏ ꯏꯄꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯂꯥꯏꯔꯤꯛꯇꯨꯗꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯄꯤꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯆꯠꯂꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯌꯨꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯎ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯌꯨ ꯁꯣꯏꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯏꯄꯨ ꯑꯩ ꯁꯣꯏꯖꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯐꯔꯦ ꯍꯜꯂꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯋꯥꯂꯦꯁꯇꯣ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯗꯕꯤꯗ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝꯂꯣꯝꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯋꯥꯂꯦꯁꯇꯣ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯑꯩ ꯏꯃꯥꯟꯅꯕꯈꯩꯒ ꯄꯨꯜꯂꯤ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯈꯨꯝꯗ ꯈꯨꯝꯖꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯏꯄꯨ ꯑꯃꯥꯏꯕ ꯊꯧꯖꯥꯜꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯏꯄꯨ ꯊꯧꯖꯥꯜ ꯏꯄꯨ ꯑꯃꯥꯏꯕꯧ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯧꯖꯥꯜ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯏꯕꯨꯡꯉꯣ ꯋꯥꯂꯦꯁ ꯂꯥ ꯀꯥꯈꯠꯂꯣ ꯑꯩ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯛꯅꯕ꯭ꯔꯣ ꯏꯄꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇꯦ ꯃꯥꯅ ꯍꯥꯏꯕꯗ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯩꯒ ꯄꯨꯟꯅ ꯏꯄꯨꯒ ꯂꯥꯛꯃꯤꯟꯅꯧꯗꯅ ꯍꯥꯏ ꯑꯗꯨꯒ ꯑꯔꯨꯕ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯄꯨꯅ ꯄꯥꯏꯕꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯃꯃꯣꯂꯤ ꯑꯃꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯅꯪꯒꯤ ꯅꯁꯥꯗ ꯌꯣꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯣ ꯅꯪꯅꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯇꯕꯅꯤꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤꯔꯛꯇꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯑꯁꯤꯗ ꯂꯥꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤ ꯑꯌꯥꯡꯕꯤ ꯑꯁꯤꯗ ꯏꯕꯥꯅꯤ ꯇꯣꯡꯗꯨꯅ ꯃꯣꯏꯔꯥꯡꯗ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯐꯔꯦ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯐꯔꯦ ꯑꯁꯨꯝꯅ ꯋꯥꯂꯦꯁ ꯑꯃꯗꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯋꯥꯂꯦꯁꯇꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯋꯥꯂꯦꯁꯀꯤ ꯃꯄꯥꯅ ꯀꯔꯥꯏꯗ ꯆꯠꯂꯨꯏ ꯉꯁꯥꯏ ꯃꯈꯩ ꯅꯃꯥꯟꯅꯕꯉꯩꯒ ꯄꯨꯜꯂꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯋꯥꯂꯦꯁꯅ ꯃꯄꯥꯗ ꯄꯥꯕꯨꯡ ꯑꯩꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯖꯥꯠꯅꯤ ꯄꯥꯕꯨꯡ ꯍꯣꯏꯅꯗꯤ ꯈꯪꯗ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯋꯥꯂꯦꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯌꯥ ꯄꯦꯟꯖꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯂꯦꯁꯇ ꯀꯔꯤ ꯑꯃꯠꯇꯗ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯋꯥꯂꯦꯁꯇꯤ ꯉꯁꯤꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯛ ꯆꯥꯕꯗꯣ ꯂꯥꯛꯏ
ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯒꯤ ꯁꯥꯎꯝ ꯑꯃ ꯋꯥꯂꯦꯁꯅ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯇꯨꯡ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯋꯥꯂꯦꯁꯇꯣ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯋꯥꯂꯦꯁꯇꯣ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯍꯨꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯈꯣꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯃꯥꯍꯣꯏ ꯃꯕꯨꯡꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯨꯝꯅ ꯍꯤꯞꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯋꯥꯂꯦꯁ ꯊꯣꯏꯅ ꯑꯀꯤꯕ ꯐꯥꯎꯗꯦ, ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯋꯥꯂꯦꯁꯁꯨ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯂꯣꯏꯕ ꯍꯨꯏꯁꯤꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯨꯗ ꯋꯥꯂꯦꯁꯇꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯋꯥꯂꯦꯁꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯀꯥꯂꯨꯁꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯈꯣꯠꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯈꯣꯠꯈꯤꯕ ꯑꯗꯣ ꯈꯣꯠꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯋꯥꯂꯦꯁꯅ ꯈꯪꯂꯤ ꯂꯦꯞꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯀꯧꯗꯨꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅꯁꯨ ꯀꯧꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯋꯥꯂꯦꯁꯀꯤ ꯊꯕꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯥꯎꯔꯛꯄꯗꯨꯗ ꯋꯥꯂꯦꯁꯇꯣ ꯂꯣꯡꯅ ꯇꯨꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯖꯤꯟꯗꯨꯅ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯃꯈꯣꯜ ꯊꯣꯛꯇꯦ꯫ ꯃꯈꯣꯜ ꯑꯗꯣ ꯏꯁꯤ ꯁꯤꯅ ꯈꯣꯟꯁꯤ ꯆꯠꯇꯨꯅ ꯂꯩꯈꯤ꯫ ꯋꯥꯂꯦꯁ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯁꯨꯝꯕ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯄꯨꯒꯗꯕ ꯃꯇꯝꯗꯤ ꯊꯥ 5 ꯋꯥꯠꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯋꯥꯂꯦꯁꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕꯕꯨ ꯇꯥꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯅꯍꯥꯛꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯑꯩ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯁꯛꯅꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯛꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯩꯅ ꯑꯋꯥꯕ ꯄꯤꯒꯅꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯧꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯊꯧꯖꯥꯜ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯋꯥꯂꯦꯁ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ? ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯋꯥꯂꯦꯁ ꯈꯨꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ, ꯅꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯆꯠꯂꯨꯔꯕꯗꯤ ꯍꯜꯂꯛꯄꯗ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯀꯣ꯫ ꯑꯩ ꯆꯠꯂꯦ ꯋꯥꯂꯦꯁ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯋꯥꯂꯦꯁꯀꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯇꯞꯅ ꯆꯪꯉꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫
ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯂꯕꯅꯤꯅ ꯇꯣꯛꯁꯤꯔꯥ ꯇꯣꯛꯀꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯥꯎꯔꯛꯈꯤꯕꯒꯤ ꯃꯊꯕꯥꯛ ꯑꯗꯨꯁꯨ ꯆꯤꯛ ꯑꯃꯨꯛ ꯂꯥꯎꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯅꯥꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯅ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯄꯨ ꯑꯃꯥꯏꯕ ꯊꯧꯖꯥꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯒꯦ ꯈꯜꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯉꯥꯜꯍꯜꯂꯨꯕꯗꯗꯤ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯐꯣꯟ ꯇꯧꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯊꯧꯖꯥꯜ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯋꯥꯂꯦꯁꯇꯣ ꯋꯥꯈꯜ ꯃꯋꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯣꯡ ꯉꯥꯟꯕ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯣ ꯑꯃꯨꯛ ꯆꯤꯛ ꯂꯥꯎꯕꯗ ꯅꯠꯇꯅ ꯁꯦꯒꯥꯏꯕꯗꯧꯅ ꯑꯃꯨꯛ ꯅꯥꯔꯛꯄꯗꯨꯗ ꯃꯍꯥꯛ ꯃꯣꯟ ꯆꯤꯛꯇꯨꯅ ꯑꯋꯥꯕꯗꯣ ꯈꯥꯡꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯄꯨꯡ 3 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯅꯥꯔꯝꯕꯗꯨꯁꯨ ꯇꯞꯅ ꯐꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯂꯦꯁꯇꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯂꯦꯁꯅ ꯃꯍꯥꯛꯀꯤ ꯏꯄꯨ ꯑꯃꯥꯏꯕ ꯊꯧꯖꯥꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯊꯧꯖꯥꯜꯗ ꯂꯣꯏꯅꯃꯛ ꯍꯥꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫